Ngara nungdan phongkiba pandagi pause dagi maroiba pau khara khangatjaraga miyamda khudo tamjuge thani ahumgi manungda mahausagi fibamda soidana hanjillaglagani haibiki thajabalai and biren Union Home Minister Amit Shah yauna awangwa thaki security mifam phamdana Manipurda shanti hanjillaknaba thabak laukhatnabagi oiriba fibam asigi detail pumbaw khomjinduna nainakhrabana lakliba thani ahum asigi manungda Soidina Manipurda mahautsagi fibamda hanjillaglagani haibagi thajabalai haina Chief Minister Nongthombam Birena phongdokhrei ngasi Imphal Khumma Lampakta pangthokkiba International Day of Yoga tharamda saruk yakhiba Chief Minister ga akhanana pamusinga unaba amada mathakki wafam asi phongdokladuna mahakna hai Prime Minister Narendra Modi gi ahumsuba lenga asina ihan hanba oina Manipur gi wathok asi loisinuna shanti puraknaba thabak laukhalakani haibagi thajabalai Chief Minister na makha taraduna Manipur tha taraga mari faraklaba irang asida tasengni irang asigi record yengbada yamna kanba crisis hingsagi thaudok paksana thokpadai supnadagi tha taruk tarek khaktani hingsagi thaudok watho haibasi mafam pumbada adumak thoi Manipur da mafam kharada hingsagi thaudok thoklabasu atai mafam singda lariba school business investment khudima hangduna mausagu mathau tawre masimangna su Manipur gi irang asi hanthaduna mausagi punsida Hanjimba haure haiba takpani haina su phongdokhe aduma po haujiksu Manipur gi mafam kharada khutongnawa nomai kamnabagi thong chathare masi security personnel sing watpadagine taraga nipan subo lok sabha mikhal gi yenglaga hana state asida deploy tawduna leremba central force ate state sing chakhiba do hauji amuk Manipur da halaknaba hauduna irang tholakpa yaba mafam singda hanagum deploy tawbo haure haujikti phibam yamna phagale haina su chief minister na makha tare Wahang amagi pakum piraduna Chief Minister Nongthombam Birena hai Manipur crisis asigi haurappa Manipur manungdagi natte mapandagi nei awang nupo station tangdu laitadaba phibam asi laribasigi maruoiba maramde yumthangnaba lebaktagi narolda masing thingamdana mitopsing changsilakhiba amade drugki mahum ama sarakpadagi ni haibase authority singna mayek sengna thamduna laklaba wafamnei maram asina crisis asi thoropagi lambi khangolaba matung Oyakliba phibam asi mayoknaba laigani haiba wafam thamkhe Chief Minister Nongthombam Birena miyamna numi khudingi yoga practice tawnaba appeal taraduna Prime Minister Narendra Modi gi ahamba lenga hek lakpaga yoga ba malemgi masak takpaga loina masigi kanaba khanglakpadagi United Nations na kumjali sing aniga sumna taraga marigi June kunga mathoida numit asibu International Day of Yoga haina laukthokuna numit asibu sai khudingi malem pumbada yoga tharom pangthokli haina su phongdokhe Minister Govindas ki wafam lebak chibani Rabi Khan tha asigi taraga tareta Union Home Minister Amit Shah na lusingduna Manipur gi security review meeting ama pangthokhiba aduda Manipur gi Chief Minister saru yakhidaba adu executive ki mifam oibana saru yakhidabani haina Works Minister Govindas Kodhaujamna phongdokhiba adumak lebak chibani haina MPCC ki wangang roi Rabi Khan na phongdorakle Congress Bhavan da ngasi pamwi singa unaba amada Rabi Khan na phongdokhibada Constitution gi matung ina Chief Minister haibase state ke head of executive ne adubu Minister Govindas na Chief Minister ase executive head na trabadauna media da wafam thanglapa sina miyamda samamnaba phawle Govindas Kodhaujamna phongdokhi wafam masina Manipur da executive oiba proper Chief Minister laitrabra haibage achabu wahang ama tholakpaga lonina undeclared oina Manipur dagi Chief Minister laukthokrabra haibage wahang tholakdei Lodina isada sida thoklibe irang asina maram oidina lanjena badagi lenga semkiba pre-fabricated housing da laiba miyam asi sai helaba phaba masagi hanagi mayum hingolda hanjinuna laihemba ngamdrei maram asina pre-fabricated housing asi permanent oina thamnabara haiba wangsu mahangna hanglakti coaching center mamangda bom thamlambagi mayokta wakami pampamkrei kaisamthong laisom lairang machina laiba coaching center amagi mamangda ngarang hand grenade thamlambagi mayokta wakami pampamkrei kaisamthong laisom laira kaisamthong ahibam laira amade kaisamthong moirang ningthau laira ki mera paibi amade moiroi singna saru yakhiba ngasigi wakami pamaduna mi tinba mafamda bom thamduna aki akang puanbagi thawang akam mamongda kandem tawbaga lodina asiguma thawang ase tungda amu hana tawbigano haiba dimansu tawkhe wakami pamaduna saru yakhiba kaisamthong laisom laira mera paibi lokke President Maladiu ki President Akoi jam puina pachina phongdokhibada nungaitaba yaningdaba amadi pendaba kya lairabasu phaminaduna wari sanaraga waroi simpurakpa yaba ngaktani
lamdam asigi tunggi yambi oigadoriba mahairoisingi mahaimasing tamnariba mafam amasu oiriba mi kungna taba mafam amada bom thamlamliba asi kari wakhalondagi thamlamlibano iseda asigi hauji oireba phibam asida mipum khudimak maru oina mahairoising kangaunaraga lainaribane kak coaching center asida relief camp da laiba angang kaya amasu yauribane ngarangi thawung aduna mahairoising asigi pungning wakhalda nungaitaba ama soidina po alamgane asiguma thawung asi tungda amu hana thoanbiganu haina appeal tarokli RPF ki yeknabadi India khaktani miramgi lalhoubasingda landabagi policy leite RPF ki yeknabadi India khaktani miramgi lalhoubasingda landabagi policy leite amasung maram chade haina aina thingkraba lalhourub revolutionary people's friend RPF santhadoropa chero amana phongdorakli RPF ki Deputy Secretary Publicity Robin Kumana thadoropa chero amada kumja lising amazama pamaudraga marida RPF ki lusingba singna Myanmar ki Chin National Front CNF ki lusingba Alexander Amasunda Vijamin Bangladesh se unaki CNF ka India ki intelligence amasung Indian Army ka mari laine haba khangna CNF ka mari thamnaba amasung makhoi gi lamda camp hangnana bagidama wari sanake kumja lising amazama pamaudraga mangada ingkhang khangaudana da Vijamin na RPF ki khulai hona bagi taurang weapon transportation planning laibra hana hanglake amasung makhoigi lamphawduna puba tarabadi puriba posing adugi sada kunge manga makhoida pigadabani hairake matung tarakpade Indian Army na kumja lising magasama pamaudraga mangada khulai puba thatnaba hangdokpa operation Golbat asida CNF na India gi military intelligence akupa pawpuiduna mating pangkhiare kumja lising magasama pamaudraga tareta amu RPF ki lusingba singa CNF ki maru oiba lusingba ama Switzerland ki Geneva da laiba UN building da unake unaba sida lising magasama pamaudraga mga gi thawdo OP Golden Belt ki matang da maray ngahak yanake adum oinama aroibada lub animak yanaba ama pusinarak nemthanake lonina RPF ki maikaidagi CNF ki lusingba aduda aikoi gi yeknaba khenaba oirabaso principal ama oina aikoi se aikoi gi ningtamnabagi damak lanthengnariba yawal ising inaune aikoi amaga yengthingna famthokte aikoi masel lan soknaroidabani hana phongdoke hariba matam lising amaga sama pamaudraga tare asidagi lup ani ase khana chainaba amata yawgna sawrangna sai kunmuk layaklaba matungda amu hana CNF ke lami National Army CNA na Indian Army ke Special Force para regiment ga punduna kumja lising aniga sumna kungani thoige January 13 da PLA ki camp da landarak pada yarokiare kumja lising aniga sumna kungamathoge November 13 da masana masabo singkuki forum ne hana asarong kazava Assam Rifles commanding officer CO ama PLA ki ambus amata laikide CO seeking outside thekpa amadi apanana operation gi protocol sing ngaktabadage masagi punsida natana mahaki laijaba sing loina mangtake CNF amasung singkuki gi asamba marup oiramba AR gi CO si hatkibage laman khunggadabane haina mamai puba ngamdraba Indian Army amasung Indian intelligence singna CNF ta taksingke taksinba asina maram original lising aniga sumna kungani thoige January 13 gi angamba ayokta Indian Army gi kungamathoi suba para regiment Special Force amasung CNF ke apumba khupu amana PLA gi chaniga yankhai ga nithoi gi mobile battalion da landarake lamang khumbagi wan thok lainaba November gi chaicha 13 asi yenglaga chaicha 13 asi thawoina khalibra